Ngasi numida weram phongkiba kangla paudigi maru oiba pau khara khangasaraga miyamda khudo tamjage anaba soO agreement gi matung inna UPF ki kem ani thupsilagani mangan atopa maphamsingdo hongdokhragani houkhre September 3 da Kuki soO militant sing Ministry of Home Affairs amasung Manipur Sarakar ahungi marakta tarapatai soO agreement sign tongnakiba adugi matung inna UPF ki onidi makhoi gi hana leiramliba campsing adu nangno hongdo honjing tawragani aduga KNO gi onadi haujima gi oina makhoi gi hana leiriba campsing adu hongdo honjing tawbagi phibam amata leitri haina pau gi source amana hairi pau asina makhata na hairibadi Kuki lalharup singi apunba umbrella organization am oiriba UPF ki makhada punna Kuki lalharup Nepal lay makhoi gi apunba kedaragi stroyeng na lising amaga subna yengkai mapalni aduga atopa Kuki lalharup singi umbrella organization oiriba KNO gi makhadana Kuki lalharup daralay makhoi gi apunba kedaragi stroyeng na chamaga subna taragani thoini UPF amasung KNO gi oina Englishing aniga subna Nepal dagi Janarakiba soO agreement adugi matung ina lairiba punna camp taraga marini aduba handak naungna tauba tongnakiba agreement adugi matung inna hana leiramliba soO gi camp taraga mari asigi manungda tampaki Meitei singna namna tariba jagasing asida lairiba camp taret amadi chingi jagasingdo hongjinduna hana lairiba masing asidagi hantahanba haina yanakibani hariba yanakiba adugi matung inna UPF ki makhada hauji lairiba Samusang Sinai Kem asina Kangpobi District ki Cycle Police Station gi manungsanba Saijangda Navin Nalong Kem asina Surosambu District ki Hengle Police Station gi manungsanba Kalengkot Belesta Sangleng Mongbung Kem asina Surosambu District ki Sangaikok Police Station gi manungsanba Tuibai 5 Belesta Silet Harmon Kem asina Tengnaupo District ki Sita Belesta New Faisat Gilgang amasung Chingkhokjau Henglep Camp ani asi amato ina punsinaraga Surosambu District ki Henglep Police Station gi manungsanba New Saikota Thingsat Camp asina Kangpobi District ki Kangchu Police Station gi manungsanba Kharam Wi-Fi village ta hongbaga loinana hariba camp asigi maming nongna Langking Choi Camp haina maming tholagani Singnung Camp Angkhang soO village asina Phelzong District ki Manung Chomba Kaireng village ta aduga Ngathel Jang Imbenezer Camp asina Kangpopi gi J Thongkhoilung village ta honglagani Mang Sinai Camp asi thupsilaga hauji leiriba Phaibatang amasung New Taikot Camp da merge tawragani UPF ki oina paksana hana leiramba camp sing mafam amada hongdokhiba amasung camp anina thupsinbada yanakrabasu haujima ki oina KNO gi leiriba designated camp sing asidi aduma makhata na lekhigani KNO gi T Gangam Camp amasung UPF ki Nazathet Phaibatang amasung New Kaikot Camp di makhata na lekhigani hairi makhata rakpa pauda Dolaithabida Kuki singna Meitei IDP sing changlaktanaba Ngak senba houkhre haukiba chahi lising aniga subna kungahumdagi May 3 dagi haurakiba irang asina maram oiraga Imphal East ki Dolaithabida leiramba Meitei gi khulkaya mayum maikei thadoktuda lanjena raktuna relief camp da leiriba sing athubada makhoi makhogi khulsing aduda amuk hana hongjil halagani habagi pautabadagi manak nakpada leiba Kuki khulgi nupi singna Meitei IDP sing changlakpa thingnaba Ngak senba houkhre hairi pawasina makhatan hairibana Manipur Sarakar gi maikedi Kanglup ki irang na maram oiraga lanjena rakhiba more amasung Surosampur natana atopa khulsing gi oinadi chahi asigi December phawbagi manungda mapumphana makhoi gi hanagi khulsing da hongjan halbagi thaba horagani hana phongdokhibagi matung inna Meitei IDP sing kharadi makhoi gi hanagi khulsing da security gi akanba section thoranga loinana hongjin ba haukrabani makhata na Dolaithabe khuldegi lanjena rakiba IDP sing adu makhoi gi khulsing da hongjena banumi kharani gi mamangda Manipur police na akai atui thokhraba yumsing ado semjing sajinna ba yengba laklamki adubu Meitei IDP sing ado khulda laklagani habagi pauta badagi Kuki nupi singna madubu thingnaba mafam kayada phamjinduna Ngak senba houkhre hairi makhata rakpa pauda Kuki militant sing thingba ngamba lo laitrabra Mahesor Kuki militant sing thingba ngamba lo laitrabra makhoi ngaknaba tokhaiba lo lairabra haina RPI athawale ke national secretary su oiriba
Manipur State Committee ki President Thongnawjam Maheshwarna phongdokhre. Ministry of Home Affairs amasung Kuki khulai paiba singa anaba SOO agreement ki khoyek pinakhiba asiga mari lenana Maheshwar Thongnawjamna makha tana haikibada Ministry of Home Affairs UPF KNO amasung Manipur lenga ki official singi agreement ama sign tongnakiba asina Manipur miyamda apangba siba oina thoklei agreement asiga mari lenana Ministry asigi makedegi thadorakiba press statement da Manipur gi territorial integrity soandaba amade National Highway number 2 hangdokpa haiba wafamda highlight tawraga miyamda harauba poanki aduga thangnaba mikopta agreement aduda maru oiba thodang lawriba Kuki Jo Council na thadorakpa cheordana National Highway asi hanadagi athingba thamkhidabana naungna hangdokani haiba wafam asi channadi hairakle masida sunatana Kuki amasung Meitei gi marakta thamlamba pa parton andubak laikhigani haiba wafam phongdorakle masida hainingliba asidi highway asida Meitei chapa yaroi haibani asumna constitution gi wangbada thabak tawriba Kuki militant amasung lairiba lupsing asigi mathakta panba yaba law amata leitrabra natraga makhoi asi Ngak senaba constitution da tokhaiba law ama semduna leikrabra haina wahang hangningai oi Kuki Jo Council ge serol aduda palliba yamna maru oiba wafam amana sapra administration natana tungkoina tangdulaitaba laibagi wari leite haina su yauri punama asi yenglaga ministry amasung Kuki singi marakta handak sanakhiba wari amasung pinakhiba agreement ase kari karama agreement no haibada chaungna samamnaba ama poklei agreement asida anaba ground rule semle hajilaga hanadagi ground rule thugaiduna lairaklaba Kuki militant singa naungna su taungnare aduga yanare hariba wafam singa china sayetna handuna miyamba apangba siba oina thoglei agreement asida yanare haraduna ministry na tholakiba Seol amasung Kuki gi makedagi tholakiba Seol anigi marakta contract oidina lairiba asida Manipur gi miyam maru oina mihusinga tumina laifam thoktabani Purumachel gi marakta ngangna satnaba natana Manipur gi miyambu usidabagum chatharakliba thaba asida Manipur gi lairiba CSO political gi lairiba party khudima amasung mihusing punsilaga hariba agreement asi chatnaba yaru henna puna lepminaba matam adu oirabani hawjik khuyek pinariba asi agreement ne agreement haibasi ek natte law natte Maduna sign taunariba party ahum asigi manungda amana yadavada khudakta kakpa yaba potne masida ruling opposition thidana lairiba mihusing political party singna masa masagi bot mangdana bahaiduna tumina laisilaga leba asi mangnaba thabak chingumsi haiki makhatarapa pawda center na ground rule thugaiba singi mathakta akanba mi engchangbiu SOO sign taunakraba matung Kuki jogi CSO kharana National Highway da Meitei chapa yaru haidina Meitei da toina khanaba haure guraru ngakna chani haina SOO sign taunakraga amuk Meitei singda singnare haina Manipur imana thadorakpa cheol amana hairi cheol asina makhatana haribana lising aniga sumna nipan August 19 da KNO UPF amadi India government yaungna SOO sign taunaduna lakraba matung lising aniga sumna kunga marigi February 18 da makhatana SOO agreement sangdoktana leiringai marakta amung hana haukiba tang marida makhatana SOO sangdokiba ase Manipur imana yaningde Manipur sarkar gi kivinena KNO amasing UPF ase Myanmaromdagi changlaktuna Manipur thugaina balalong chathabana makhatana wari sanaroi hana warep lograbani loop asina sumitop ka wari sanaba pamde haina India government da hana na khangan grabani aduba Manipur miyam gi wakata duna Kuki zona haiba khaki wa lawbagi mawong loop asina pendaba phongdorakle loop asina santi pami amasung India government gi afaba khongthang singdi sagolle India government na sugi ground rule thugaiba singi mathakta miyeng changba galoina lamdam asida NRC chana handuna mitop khandokadabani haide